ꯍꯧꯖꯤꯛꯁꯦ ꯄꯨꯡ 12 ꯇꯥꯗꯣꯔꯦ ꯅꯨꯡꯊꯤꯟꯒꯤ ꯐꯤꯕꯝꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯑꯣꯚꯔꯕ꯭ꯔꯤꯖ ꯃꯈꯣꯡꯗꯅꯤꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯐꯤꯕꯝ ꯌꯥꯝ ꯁꯣꯛꯅ ꯁꯨꯃꯥꯏꯅ ꯂꯩ ꯑꯣꯚꯔꯕ꯭ꯔꯤꯖꯀꯤ ꯁꯤ ꯀꯥꯔꯝꯗꯥꯏꯗꯨꯗꯅꯤ ꯒꯥꯔꯤ ꯂꯥꯛꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯦ ꯃꯌꯥꯝ ꯐꯤꯕꯝꯁꯦ ꯀꯥꯞꯁꯜꯂꯛꯑꯦ ꯁꯤꯗꯤ ꯂꯝꯕꯤ ꯑꯃ ꯆꯪꯐꯝ ꯊꯧꯔꯨꯕꯩ ꯒꯥꯔꯤ ꯌꯥꯗ꯭ꯔꯦ Nào cùng thâu, xài một cùng thâu yên chứ. À đây cả đi xíu, một đấy luôn chứ. Overbridge makhaji to ma'am se overbridge makhaji smaina sing loina thumne view je smaina to le ma ke thele ko ma'am ma ke thele ga ma ke thel gi makhaji smaina ko to le to ya se today market here ko market year thang ba side ki oi doine market kero number 2 gi oi doine sonda moi ani gi le 1 ga 3 ga le ko mya overbridge makha du ni sajek thibam je smaina yawe amu lai wa uni ku kanglabada kanda sai 사장 닝토 사장 랑의 렘바 우리 낭나 꼴로유 켄초 낭나 빠우도유 켄초나 빠우도 오이나납 삼랑아이기 여와마부 가우든 나나이나 한 사이타저람게 아이부도 라이농 얌비록 시다바 농당 라이린 빠캉바 빠캉비 Hôm nay à chắc lai tung phụ tàu thiên nào ấy cha nên nào không ấy à cha cả lấy phụng đi mà bi lai na sa bi lai sa sinh được tung bi cha tôi tay lên nào vào tay ya thế nào hôm nay bây giờ là na chính ra khuyên na thâu lang na quay as ida ije kanan na sat nya dre mamang na cha ba maram cha magani pan 장나 짜버 머럼 짜먹으니 그런데 마냥 거기는 이제 거기 어디서 공 간에 봐. 거기 생기 거기 구 요단 로이어를 마냥 가만히 거기 많이 보다 거기 안 봐. 거기 너는 생기 거기 마냥 그때 거기 많아 거기 아와나 따라 마냥 그때 맞는 반대로 그냥 먹는 거야.
ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯂꯣꯏ ꯆꯠꯄ ꯃꯌꯥꯝꯅ ꯏꯁꯤꯡ ꯇꯧꯕꯗ ꯑꯩꯈꯣꯏ ꯈꯣꯡꯒꯥꯎꯁꯦ ꯂꯣꯏ ꯆꯠꯄꯗ ꯈ꯭ꯋꯥꯡꯒꯤ ꯏꯁꯤꯡꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯑꯗꯩ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯊꯝꯖꯤꯜꯂꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯦꯇꯔꯤꯌꯦꯜ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯗꯥꯏꯗꯒꯤ ꯂꯩꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯗꯩ ꯂꯩꯔꯒ ꯆꯥ ꯐꯪꯗꯣꯏꯅꯣ ꯍꯥꯏꯕ ꯃꯤ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯏꯁꯤꯡ ꯆꯥꯎꯔꯤꯕ ꯃꯌꯥꯝꯁꯦ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯗꯨꯅ ꯉꯁꯥꯏꯒꯤ ꯏꯁꯤꯡꯒꯤ ꯃꯇꯥꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤ ꯑꯗꯨꯒ kena ngasi na khoi lakni jo khoi khoi sma ta khoi ising chawri ma mayam je khoi ka ka da ko khoi awa ba tar ba kana kana lagi ya kana ma do mathek pang je na ai sma na khoi kala ka do di chai bazar ge khoi obis ma khung dai le je ba ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯩꯉꯣꯟ ꯊꯦꯡꯅꯔꯦ ꯇꯩꯉꯣꯟꯗꯁꯨ ꯋꯥ ꯃꯌꯥꯝ ꯐꯣꯡꯗꯣꯛꯄꯤꯈ꯭ꯔꯦꯀꯣ ꯇꯩꯉꯣ ꯍꯧꯖꯤꯛ ꯆꯪꯈꯤꯗꯣꯔꯝꯅꯤ ꯏꯁꯤꯡꯗ ꯒꯥꯔꯤ ꯊꯧꯕꯗꯁꯨ ꯌꯦꯡꯉ ꯐꯖꯅ ꯊꯧꯕꯤꯌꯣ ꯆꯠꯂꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯈꯟꯗꯦ ꯅꯨꯄꯤ ꯈꯟꯗꯦ ꯂꯥꯛꯄ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯏꯁꯤꯡ ꯀꯥꯞꯊꯣꯛꯄꯗ ꯂꯣꯏ ꯑꯩꯈꯣꯏ ꯆꯦꯟꯊꯈ꯭ꯔꯦꯕ ꯑꯗꯨꯅ ꯋꯥ ꯉꯥꯡꯕ ꯈꯔ ꯊꯨꯔꯦ ꯐꯤꯕꯝ ꯌꯥꯝ ꯁꯣꯛꯑꯦꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯈꯔꯇꯁꯨ ꯀꯟꯖꯅꯕꯅ ꯃꯤ ꯃꯌꯥꯝ ꯊꯧꯗꯣꯛꯅꯔꯦ ꯐꯤꯕꯝꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯁꯤꯅ ꯃꯗꯣꯝ ꯃꯈꯥꯂꯥ ꯃꯥꯏꯀꯩ ꯃꯔꯤ ꯉꯥꯔꯤꯕ ꯁꯨꯡꯗꯥꯏ ꯇꯔꯦꯠ ꯄꯨꯔꯤꯕ ꯆꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯤꯡ ꯂꯩꯇꯥꯏꯅꯖꯕꯤ ꯈꯣꯏꯌꯨꯝ ꯇꯤꯟꯗꯥꯏꯅꯖꯕꯤ ꯌꯦꯡꯕꯒꯤ ꯑꯣꯏꯅꯗꯤ ꯌꯨꯝ ꯌꯨꯝꯗ ꯐꯖꯅ ꯅꯦꯅꯥ ꯇꯥꯅ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯇꯉꯥꯏ ꯐꯗꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯑꯔꯥꯝꯕ ꯌꯨꯅꯤꯠ 18ꯗ ꯂꯥꯛꯏꯉꯩꯁꯤꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯆꯔꯤ ꯑꯗꯣꯝꯒꯤ ꯑꯋꯥꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯂꯥꯛꯏꯉꯩꯁꯤꯗ ꯍꯥꯏꯕꯤꯔꯣ ꯑꯩꯈꯣꯏ ꯃꯐꯝ ꯈꯨꯗꯤꯡꯗ ꯉꯔꯥꯡꯗꯒꯤ ꯑꯩꯈꯣꯏꯅ ꯃꯤ ꯑꯗꯨꯝ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯔꯦꯁꯤꯌꯣ ꯇꯧꯗꯅꯁꯨ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯈꯨꯗꯣꯡꯊꯤꯕ ꯃꯥꯡꯖꯧꯅꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯣ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ ꯑꯍꯜ ꯂꯃꯟ ꯂꯩꯕ ꯑꯍꯜ ꯑꯁꯣꯟꯕ ꯃꯌꯥꯝꯅ ꯋꯥꯇꯔ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯕꯗꯣ ꯃꯤ ꯃꯌꯥꯝ ꯌꯦꯡꯕ ꯂꯥꯛꯅꯩꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯃꯣꯏꯁꯦ ꯆꯨꯝꯕ꯭ꯔꯥꯅ ꯌꯦꯡꯕ ꯂꯥꯛꯄꯅꯦ ꯑꯗꯨꯕꯨ ꯃꯤ ꯃꯌꯥꯝ ꯌꯦꯡꯕ ꯂꯥꯛꯑꯝꯃꯦ ꯁꯣꯝꯗꯁꯨ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯃꯌꯥꯝꯁꯤꯗ ꯃꯤ ꯃꯌꯥꯝ ꯂꯩꯔꯤ ꯃꯥꯁꯇꯔ ꯃꯌꯥꯝꯁꯤꯅ ꯄꯣꯂꯣꯒ꯭ꯔꯥꯎꯟ ꯀꯣ ꯑꯣꯚꯔꯕ꯭ꯔꯤꯖꯀꯤ ꯍꯦꯛ ꯁꯥꯏꯠꯀꯤ ꯃꯆꯤꯟꯗ ꯆꯪꯉꯒ ꯁꯨꯃꯥꯏꯅ ꯂꯩꯕ ꯒ꯭ꯔꯥꯎꯟꯗꯨꯅꯤ ꯒꯥꯔꯤ ꯀꯩꯀꯥꯁꯤꯗ ꯂꯣꯏꯅ ꯄꯨꯊꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯀꯥꯐꯝꯒꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯩꯀꯣ ꯁꯣꯝꯗ ꯊꯪꯒꯥꯜ ꯕꯖꯥꯔ ꯄꯥꯎꯅꯥ ꯕꯖꯥꯔ ꯂꯣꯏ ꯂꯩꯔꯦ ꯑꯣꯚꯔꯕ꯭ꯔꯤꯖ ꯃꯊꯛꯅꯤꯀꯣ ꯃꯌꯥꯝ ꯁꯤ ꯁꯣꯝꯗ ꯄꯥꯎꯅꯥ ꯕꯖꯥꯔ ꯀꯩꯀꯥ ꯂꯩꯔꯦ ꯃꯊꯛꯁꯤꯗ ꯒꯥꯔꯤ ꯂꯣꯏ ꯄꯩꯁꯜꯂ ꯂꯩꯔꯦ ꯃꯈꯥꯗ ꯒꯥꯔꯤꯗꯣ ꯊꯧꯗꯕ ꯐꯔꯛ ꯇꯥꯕꯒꯤ ꯂꯣꯏꯅꯃꯛ ꯏꯁꯤꯡꯅ ꯀꯩꯅꯣ ꯇꯧꯋꯦ Ramdana